ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯀꯧꯏ꯫ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯖꯔꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯖꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯏꯆꯥꯅꯨꯄꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯩ꯫ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗꯒꯤ ꯊꯣꯔꯛꯀꯗꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯄꯨꯂꯞꯅ 3ꯅꯤ꯫ ꯃꯈꯣꯏꯁꯤ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯌꯥꯎꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯟ ꯃꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨ ꯏꯀꯨꯕꯣꯛꯅ ꯍꯤꯡꯂꯤꯉꯩ ꯀꯜꯂꯤꯉꯩ ꯂꯩꯍꯧꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ 2ꯒꯤ ꯌꯦꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯂꯧꯐꯝ ꯁꯔꯨꯛ ꯑꯗꯨꯗꯤ ꯕꯥꯖꯤꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 2ꯁꯤꯒꯤ ꯃꯔꯛꯇ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯗꯤ ꯇꯧꯍꯟꯒꯦ, ꯄꯤꯛꯄ ꯆꯥꯎꯕ ꯊꯤꯗꯅ꯫ ꯑꯁꯨꯝꯅ ꯂꯧꯐꯝ ꯁꯔꯨꯛ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯇꯧꯅꯕ ꯌꯣꯟꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯄꯩꯁꯥꯗꯨꯅ ꯕꯥꯖꯤꯅ ꯄꯥꯏꯁꯤꯜꯂꯒ ꯊꯅꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯏꯇꯩꯁꯤ ꯅꯨꯄꯤ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯕꯥꯖꯤꯗꯁꯨ ꯏꯇꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯂꯧꯐꯝ ꯌꯣꯟꯈꯤꯕꯒꯤ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛ ꯑꯗꯨ ꯄꯤꯊꯣꯔꯛꯑꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯨꯍꯣꯡꯒꯗꯣꯔꯦ꯫ ꯑꯩ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯅꯤꯡꯗ꯭ꯔꯦ꯫ ꯏꯅꯥꯎ ꯌꯥꯏꯃ ꯑꯣꯏꯅ ꯊꯕꯛ ꯑꯗꯨ ꯇꯧꯍꯟꯕꯤꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯕꯥꯖꯤꯅ ꯐꯔꯦ ꯐꯔꯦ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯁꯔꯨꯛꯁꯦ ꯂꯧꯈ꯭ꯔꯣ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯈꯔ ꯀꯨꯞꯅ ꯁꯤꯖꯤꯟꯅꯧ꯫ ꯂꯦꯝꯍꯧꯔꯤꯕ ꯈꯔꯁꯤꯅ ꯅꯅꯥꯎꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯗ ꯇꯧꯍꯜꯍꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯇꯩꯅ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯆꯥꯎꯗꯕ ꯊꯕꯛ ꯃꯆꯥ ꯑꯃ ꯄꯩꯁꯥ ꯄꯤꯖꯗꯨꯅ ꯊꯕꯛ ꯑꯗꯨ ꯈꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩ ꯕꯥꯖꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯥꯖꯤ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯏꯇꯩꯅ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯊꯕꯛ ꯇꯧꯍꯧꯔꯦ, ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯅ ꯀꯜꯂꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯗ ꯉꯥꯡꯕ ꯁꯛꯄ ꯌꯥꯎꯔꯛꯈꯤ꯫ ꯄꯨꯝꯅꯃꯛ ꯃꯗꯨꯁꯨ ꯑꯍꯟꯅ ꯉꯥꯡꯕ ꯋꯥꯅꯤ ꯈꯟꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯅ ꯈꯔ ꯇꯥꯕꯣꯏ ꯈꯔ ꯇꯥꯗꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯇꯩꯒ ꯏꯆꯦꯒꯤꯒ ꯃꯇꯧ ꯑꯁꯤꯗꯤ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯑꯃ ꯆꯠꯊꯔꯛꯈꯤ꯫ ꯆꯦꯡ ꯆꯥꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯐꯥꯎ ꯆꯥꯛꯈꯨꯝ ꯄꯨꯟꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯗꯒꯤ ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯋꯥꯗ ꯅꯠꯇꯅ ꯇꯣꯏꯅ ꯂꯧꯕ ꯍꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯇꯣꯂꯣꯞ ꯐꯪꯉꯛꯄ ꯇꯥꯔꯤꯛ ꯃꯁꯤꯡ ꯐꯥꯎ ꯃꯈꯣꯏꯅ ꯆꯤꯟꯐꯥ ꯄꯨꯗꯨꯅ ꯃꯈꯣꯏꯅ ꯌꯥꯎꯁꯟꯈꯤꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯍꯨꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯍꯨꯜꯍꯟꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯁꯨ ꯎꯅ ꯎꯁꯟꯅꯗꯕ ꯁꯥꯔꯒ ꯅꯣꯡꯃꯇ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯇ ꯑꯩꯒꯤ ꯅꯨꯄꯥꯗ ꯀꯥꯡꯊꯣꯛꯈꯤꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯉꯝꯃꯤꯉꯩ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯨꯅ ꯃꯈꯣꯏꯗꯤ ꯃꯆꯥꯁꯨ 2 ꯁꯨꯖꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯀꯌꯥ ꯑꯃ ꯕꯟꯙꯥꯟ ꯊꯝꯗꯨꯅ ꯀꯥꯏꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯏꯌꯥꯝꯕꯒꯤ ꯂꯧꯐꯝ ꯀꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯍꯟꯇꯣꯛꯄꯤꯒꯦ ꯍꯥꯏꯗꯅ ꯂꯩꯇꯕ ꯃꯈꯣꯏꯅ ꯕꯟꯙꯥꯟ ꯊꯝꯈꯤꯕ ꯂꯧꯐꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯟꯇꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯍꯦꯟꯕ ꯑꯅꯧꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯦꯞꯁꯟꯕ ꯉꯝꯃꯝꯈꯤꯗꯦ꯫ ꯃꯈꯣꯏꯒꯤꯗꯃꯛꯇ ꯌꯦꯡꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯏꯆꯥ ꯑꯃ ꯅꯥꯎꯄꯨꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯃꯇꯥꯡ ꯆꯥꯗꯅ ꯆꯥꯎ ꯍꯥꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯦꯔꯨꯝ ꯈꯔ ꯍꯦꯛ ꯄꯤꯔꯛ, ꯍꯩ ꯔꯥ ꯈꯔ ꯍꯦꯛ ꯊꯤꯟꯖꯜꯂꯛ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯆꯦꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯤꯔꯛꯄꯅꯤ ꯈꯟꯗꯨꯅ ꯋꯥꯈꯟꯗ ꯑꯐꯠꯇꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯅ ꯑꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯔꯝꯃꯤ꯫ ꯏꯆꯦꯅ ꯄꯤꯔꯛꯄ ꯍꯩ ꯔꯥ ꯌꯦꯔꯨꯝꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯍꯦꯛ ꯆꯥꯔꯨꯕ ꯅꯨꯃꯤꯠꯇꯨ ꯑꯩꯒꯤ ꯄꯨꯛ ꯑꯁꯤ ꯂꯦꯡꯕ ꯊꯤꯟꯕ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯅꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯝꯈꯤꯗꯦ꯫ ꯏꯇꯩ ꯏꯅꯥꯎ ꯗꯣꯛꯇꯔꯗ ꯊꯥꯒꯤ ꯆꯦꯛꯑꯞ ꯍꯦꯛ ꯆꯠꯄꯗ ꯑꯉꯥꯡ ꯑꯁꯤ ꯀꯥꯏꯔꯦ, ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯍꯦꯛꯇ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯈꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃ ꯑꯩꯅ ꯎꯕ ꯐꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯈꯟꯖꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯌꯨꯝꯂꯣꯝꯒꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯗꯨ ꯊꯕꯛ ꯑꯃꯒꯤ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯆꯦꯗꯤ ꯑꯃꯨꯛꯇꯪ ꯀꯧꯔꯝꯃꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦ꯫ ꯏꯇꯩꯁꯨ ꯏꯃꯥꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯧ ꯉꯥꯡꯅꯤꯡꯗꯕ ꯃꯇꯧ ꯑꯃ ꯃꯁꯥꯗ ꯎꯠꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯀꯌꯥꯁꯤꯗ ꯌꯨꯝꯒꯤ ꯏꯃꯥꯅꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯁꯥꯗ ꯆꯤꯡꯅꯕ ꯄꯣꯛꯈꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯏꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯑꯗꯨꯒ ꯆꯠꯂꯝꯗꯥꯏꯗ ꯏꯃꯥꯅ ꯑꯩꯕꯨ ꯏꯄꯥꯝꯗ ꯑꯊꯨꯕꯗ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯈꯨꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯏꯃꯥꯅ ꯅꯪ ꯀꯧꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ,
Nangi nasa nausi fana sagera saroigera kuchu kumenga amata thoktre. Lao ima ga thaba machalusi hairaki. Aina mu ima karaidano ai chatpa talle hairami. Maduda ima na tanba yaroi. Nangi thabak nei gi thabak nate haiduna. Aibu namdana maibi magi manakta purami. Maibi du ga sui ma ga hana. Pau phongnaraga leirabra karino. Aibu yamna khangna wangangakhi. Konadi maibi eduna. Aigi sa paiduna yengami. Aduga imada sumna hairaki. Nasanupi sa makoyna yum maduda lehaningdre. Handakso angang adu oiba ngamkhidre haibadai. Maduso makoygi imung na tawbani. Nakoyna hayuk kamdaw sige hangakhi. Wapo maduda imana mo. Maibi edu de ima maibi. Karigino makoyna isada dumna tawribadi. Angang asina makoyda kari akaiba tawkrage. Mauksu yamba nati. Makoyani khaktani. Haraw haraw laiminaba yadaba zara hairami. Maibi edu na mo sumna makatari. Nasanupi sa mamita ngang uba pangdrabadi. Mapuroy ba na sunupi si pambiraroi. Madudagi kana sa inaba thorakduna. Nangi nasanupi sa tantok pirani. Madugini. Ibe man ako imong giwari kara. Namana tambadagi ay sukhara di kangi. Aduwa kaya kum na di ay sukhangdi. Matampumbadan natay na siyana. Pirakpa po sa iyo sa agano. Madudam ako'y napatabalay po siyem tawduna. Nang busa na ba pirakpani. Nangi nasado su inamnam ito. Migi po siyem yawi. Madubudi ay nalagtok piragi. Isa si Depok paru bagini. Karasyaksan na layo hayraki. Numito masway giwakanda. Itay isi hoy giapatawa wakalwan amatay na kaludi. Hapta amagi manung day pamda mumuksat na. Makoy na toksan birakiba mahipo siyam singado. Maibi idu gatanarga isada gilagto ami. Matam karagi matungdagi di angakpani. Hanay gi isada kusukumen singamdaba. Inungsit paramdaba singado pukokok na. Ay gi hanagi punsita mukhanjalaki. Wakan sutoki. Madudagi esu wakan da yungi imahoy na hayriba wapampumba. Loy na tajaraki. Ay ginupada su wapam masi haudu bada. Ay bu tajabiramdi. Asum na sahi nigi matungdadi. Seksyon na makoy na pirapa potsay. Asa atag insang napisingado. Saba sajanaraga iti mata saramdi. Yam na seksyon na layjarami. Nuksijaraba isa nupi masu pangjaki. Ay ginupa sumamita masama uwa pangjabatuda. Matamoyda sukimatik haraw sarami. Ay na hayba walang su tabiba hauraki. Ay na hayrudraba soy ginupana. Masana kang nahana makoy gitamagta. Tauramba henba tabag singado lepki. Ta kudingi itay da pesa piramba singado su piba lepki. Pataw kiyas da gitay gay sigadi asukimatik saurami. Punamag ay na ni hayduna. Ay ngonda masintong na ngang batsayba hauraki. Tolop sa makoy da pidraba nina. Ay ginupagi lokpam sarukado. Makoy da tangkay man na mapalo hayraki. Makoy giwapam aduday ginupana. Madunga mo'y hayrubaday taydi. Numidang yu tapta na tagsalaga. Ako'y gikada sangag tunay ginupabo. Pusay bapaw yawrami. Punamag si itay inagsukang bayabak kangami. Madudagi makoy su oiraroy kangagpadagi. Isiya na mayba kaya matanaraga. Ay bu yung masidagi sat kinabasilaki. Ay na yung masida laytrabadi makoy na. Ay ginupabo ko silak si tawayaran ni kanduna. Ay hingkuding ay buki na ba yung gitong karan namag. Yung matakta nung zrengo makarasay Yam na sakot na mong matawa si ulaki. Itay sumatampu mo da payzo mga upa masiyalaga. Pukri mapanda lepagadalay. Matawa do day sukirak padagi. Ay ginupada wapo madu hayro ba matamda. Ay ginupana sumna kumaki. Ang awa ni mana runo. Mana kay kang hayda na ako'y da kari tawrak pangamduriki. Ay sumakoy giyeng bayabat tawkre. Sidagi henbay bumakoy gikari amuk taw ko haybano. Ako'y itay masimapamda tay bayam na kali. Masina su iyamba si warabani. Ay gitabag si su yam na sawba post nati. Tolop kara sinadi imong ani purak pahay basi. Ay sungamdre. Noong padob anayak ama yawrok pada pangba mating sinatana. Ay ngamaroy hayraki. Itay na pajong kuyat daw na. Sumnong tigit tungka na siyang lay kara tadoam. Amadi maning mayada laitin kara kweram salam. Ako'y giyong masi mamanggay gay iman manada ba mong matawa matawraki. Noong mahing nongaya maday ginupa si mapanda toki. Matamadu day sumikap toami. Ako'y yung gimamang tonga sisu. Ay ginupa na toki badagi. Laong na hangtuwa ka layrami. Ngayak layraga day ginupa su imong tasangag tuna. Sakum lomda tumina sangki. Maduday su karino mok toki doy zara. Tong sisu laong na hangtuwa maga. Lonsalam drisibu kanduna. Pamungdagi puklaong na hagwalaga tonga do lonsalami.
ꯆꯥꯛꯁꯪꯂꯣꯝꯗꯁꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯂꯩꯕ ꯎꯔꯝꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯋꯥꯈꯟꯗ ꯑꯍꯦꯟꯕ ꯈꯜꯂꯝꯗꯦ꯫ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯍꯤꯞꯊꯔꯝꯃꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯣꯡ ꯍꯥꯡꯉꯨ, ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯤ, ꯀꯩꯗꯧꯕꯒꯤ ꯂꯣꯟꯁꯤꯜꯂꯤꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯈꯤ꯫ ꯋꯥꯈꯟꯗꯁꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯇꯧꯔꯤꯁꯤꯕꯣ, ꯅꯠꯇ꯭ꯔꯒ ꯉꯁꯥꯏ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯕꯗꯨꯅ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ? ꯑꯩꯒꯤ ꯋꯥꯈꯟꯅꯔ ꯈꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯀꯤꯅ ꯀꯤꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯗꯧꯕꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯅꯣ? ꯑꯩ ꯃꯅꯤꯡꯗ ꯆꯪꯉꯨꯕꯅꯤ, ꯌꯥꯔꯦ ꯆꯪꯉꯨ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯇꯔꯪ ꯃꯔꯪ ꯑꯃ ꯆꯠꯈꯤ꯫ ꯆꯥꯛꯈꯨꯝ ꯂꯣꯝꯗꯁꯨ ꯂꯩꯊꯣꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛ, ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯥꯛꯈꯨꯝ ꯂꯣꯝꯗ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯉꯤꯗꯨꯕꯣ? ꯀꯔꯤ ꯂꯩꯔꯒꯦ ꯍꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯁꯤꯗꯗꯤ ꯍꯥꯏꯔꯔꯣꯏ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯐꯖꯅ ꯃꯉꯣꯟꯗ ꯋꯥꯔꯤꯁꯤ ꯇꯝꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯅ ꯉꯔꯥꯡ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯩꯒꯤ ꯅꯨꯄꯥꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯣꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯍꯤꯡꯒ ꯑꯣꯏꯔꯦ ꯅꯪꯅ ꯇꯨꯝꯁꯤꯜꯂꯨꯕꯗꯨꯗ ꯅꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯄꯨꯗ ꯎꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯩꯗꯤ ꯈꯣꯡ ꯍꯥꯝꯕ ꯊꯣꯛꯎꯕꯅꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯨ, ꯌꯥꯔꯦꯁꯦ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯃꯗꯨꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯔꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩ, ꯋꯥ ꯃꯈꯥ ꯇꯥꯖꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯏꯇꯩ ꯏꯆꯦ ꯍꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯩ ꯍꯦꯛ ꯎꯕꯒꯁꯨ ꯏꯆꯦꯅ ꯃꯇꯤꯟ ꯄꯨꯡꯁꯤꯠꯇ ꯁꯤꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯅꯣꯡꯃꯁꯨ ꯑꯩꯅ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡ ꯄꯤꯛꯂꯤꯕꯤ ꯏꯆꯥꯅꯨꯄꯤꯗꯨ ꯃꯄꯥꯗ ꯉꯥꯏꯍꯥꯛ ꯁꯤꯟꯅꯔꯝꯃꯒ ꯃꯅꯤꯡꯗ ꯈꯨꯆꯨꯝ ꯍꯩꯗꯣꯛꯄ ꯊꯣꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯀꯥ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯑꯩꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯑꯉꯥꯡ ꯄꯝꯅ ꯄꯝꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯃꯥꯡꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯎꯈꯤꯕ ꯑꯗꯨꯒꯨꯝ ꯃꯉꯣꯟꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯈꯤ꯫ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯝꯃꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗꯒꯤ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ, ꯏꯆꯥꯁꯨ ꯄꯤꯛꯂꯤ, ꯑꯉꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯕꯗꯤ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯏꯃꯥꯗ ꯋꯥꯔꯤ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯊꯨꯕꯗ ꯅꯪꯒꯤ ꯅꯨꯄꯥꯒ ꯅꯪꯒ ꯂꯥꯛꯎ, ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯏꯕꯥꯅꯤꯁꯨ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯒ ꯄꯨꯟꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯕꯥꯅꯤꯅ ꯎꯔꯤꯕꯁꯤꯡ ꯑꯗꯨ ꯅꯈꯣꯏꯒꯤ ꯊꯋꯥꯏꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏꯃꯤꯁꯤꯡ ꯑꯗꯨ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯨꯔꯤꯕꯗꯤ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒꯤ ꯃꯊꯋꯥꯏ ꯃꯃꯤ ꯍꯦꯛ ꯀꯧꯈ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯄꯨꯀꯞꯇ ꯀꯞꯄꯛꯀꯅꯤ, ꯅꯈꯣꯏꯅ ꯊꯦꯝꯕꯗꯁꯨ ꯌꯥꯔꯣꯏ꯫ ꯌꯨꯝꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯥꯖꯤꯟ ꯁꯌꯥꯗ ꯑꯐꯠꯇꯕ ꯂꯩꯔꯕꯁꯨ ꯑꯉꯥꯡ ꯑꯁꯤ ꯀꯞꯄꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯍꯨꯝꯇꯣꯛꯀꯗꯕꯅꯤ꯫ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯈꯣꯏ ꯑꯍꯨꯝꯒꯤꯁꯨ ꯑꯩꯅ ꯖꯟꯇ꯭ꯔ ꯑꯃ ꯁꯦꯝꯕꯤꯒꯦ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯁꯥꯐꯔꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯏꯄꯥꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝꯒꯤ ꯏꯃꯥꯅꯁꯨ ꯃꯇꯧ ꯀꯌꯥꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯛ ꯐꯠꯇꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯗꯣꯏ ꯁꯔꯨꯛ ꯅꯈꯣꯏ ꯁꯤꯗ ꯂꯩꯒꯦꯁꯨ ꯂꯩꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯦ ꯂꯩꯕ ꯉꯝꯗꯅ ꯆꯠꯈꯤꯅꯕ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯤꯜꯂꯛꯄꯅꯤ꯫ ꯑꯍꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯏꯆꯥꯁꯥ, ꯉꯥꯡꯁꯛꯎꯕꯁꯨ ꯌꯥꯗ, ꯅꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯗꯣꯔꯤꯗ, ꯋꯥꯗꯣꯔꯤ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯉꯝꯈꯤꯗꯦ꯫ ꯑꯩꯉꯣꯟꯗꯐꯥꯎ ꯃꯥꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯤ ꯂꯣꯏꯅ ꯄꯤꯊꯣꯛꯑꯝꯃꯒ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯍꯣꯡꯈ꯭ꯔꯁꯤꯐꯥꯎ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯆꯥꯅꯅ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯍꯤꯡꯗ ꯃꯤꯀꯞ ꯈꯪꯊꯣꯛ ꯍꯦꯛ ꯊꯣꯛꯑꯒ ꯄꯨꯀꯞꯇ ꯀꯞꯄꯝꯃꯤ꯫ ꯃꯄꯥꯒ ꯑꯩꯒꯅꯁꯨ ꯊꯦꯝꯕ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯥ ꯈꯨꯗꯤꯡ ꯈꯨꯏꯖꯨ ꯂꯩꯈꯥꯝ ꯍꯨꯝꯇꯣꯛꯑꯒ ꯃꯄꯥꯟꯗ ꯊꯝꯃꯨꯕꯗꯒꯤ ꯀꯞꯄ ꯍꯦꯛꯇ ꯐꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯀꯌꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯌꯨꯝꯐꯝ ꯁꯔꯨꯛ ꯑꯗꯨ ꯃꯈꯣꯏꯗ ꯄꯤꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯂꯝ ꯑꯃꯗ ꯏꯪꯈꯣꯜ ꯂꯩꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯦ꯫ ꯃꯔꯛ ꯃꯔꯛꯇ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯈꯣꯏ ꯑꯗꯣꯝꯗ ꯆꯠꯂꯨꯕꯗ ꯃꯥꯒꯤ ꯌꯨꯝꯐꯝ ꯁꯔꯨꯛ ꯑꯗꯨꯗꯤ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏ, ꯑꯇꯣꯞꯄ ꯑꯃꯗ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫